Malemgi Leibak Kayada United States na Senthang Piramba Khudingmak Thingjinkhibaga Eraoinana United States ki foreign policy AMUKKA HANNA review TOURAGANI HAIRI Donald Trump na United States ki president hek oirakpaga America gi first agenda gi manung chana khongthang asi lokhalakibani khongthang asi gi manung chana United States na Bangladesh da ing kumja lising aniga kunhundoi dagi hauna million lising mariga chamri gi Senthang Piramba adu Thingjinkhibaga loinana atopa leibak singi su mathang thingjinkhrei Pakistan da US dollar million Chaniga kutra matoi Afghanistan da US dollar billion ama India da Piramba US dollar million chamaga hundra manga Nepal da Piramba US dollar million chamaga taranipan amadi Sri Lanka da Piramba US dollar million chamaga kunhumdoi gi senpam sing review tongnabagidamak senthang pithaba thingjankhrei lokhalak liba khongthang asigi matangda ngarang State Department gi wangangloi Tammy Bruce na hai President Trump ki matung ina United States ki miyamda Kanaba amata laktabana maram oraga senthang asi makhatana pithabada athingba asi thamlakpani masigi matung ina Secretary of State Micro Rubio na State Department amadi US Agency for International Development USAIDs ki makhada atopa leibak sing da pitharamba senthang sing adu amuk hana review tawnaba senthang sing thingjinnaba warep asi lawkhibani hairi Masiga loinana pithariba senthang sing asina America bu safe oihalibra America bu mapangal kangkhat halibra natraga America bu hena saukhat halibra haiba wafam sing asida review tawkhigani hairi